publicity lahawasi khoi vote khomagi haitare laure Karnataka sida Canada hai moi lon as mai ni kutu me manna iraka paranai vedana nanayara alla erabar mudai vera budagini nemnode paranina nalevara ara meera bulum onna elabare attama mayannapura nailevara naileverin nilevarutru ila varene nele ni aleragudum adamu moina mo akoise akoi lo jutu yae moina konda moina mo maidam akoi tape leni na sorry dance na kai hage de noi lon jam thui yae moi lon dun tapi ba moi wakhal adumaina lai ada lastly loisle yosle akoi se ko aina nangonda hangni se si kitang kallani to ge manipur comedian da mayamna kaman yengani ngi wakhal lon da esa ki samono adu le adai kai no do intoroge akoi coach do intoroge akoi coach ki da akoi sur hai tare ko akoi bani di exercise ki di coach oi re na mana ko exercise ki coach ni na ai na ngi coach la ko de ga ai so mo chhatro ni re na ja ma nam no do bi re na ko ai jo coach oi di lak sakim ne ba ada ai ma thak da coach mo le ba hai tare ne ai aduna ai ni point da comedy se surgis da lakpade amu amena aingonda kana bam phangbusi kai phangge da nok pa kai state tum da habiro me state khara da nok laughing therapy yaudra am da habiro de mate really metroplan politician cities in da itare ne tha hum da ge hena lai ge har di laughing ka bam da ming chan da dia de apo india da su dum na goa panji goa gumba okay adu itadi comedian se kamthi maru age aina haining point di manipur da phagi ma nang tawro na mina ma hekta hairaga dukan amada na xyz mafam amda tawning de haitare ai gi dukan da tawbu di nang gi dukan ne ba ai gi di na na akoi gi di tongan ba tim ne ba but kitang mong ta na platform se soidana lakani na khale manipur da ko Kapil Sharma kai no ba Kapil Sharma mamang dai Kapil Sharma design tau gre ba koina aina blend the white entertainment show tu da Kapil Sharma na tau dri ba pot han tau gre ba matam du Kapil Sharma thok tu but si bi kap tin ko hai pa yam saman de ado aina haining poti comedy se samna na surogi kari ba sa premchana chaire du kai gi no da kamati ba pot ama dang lo mangon da phawro phone ba khangau aduna akoina hojik lai singja aduna comedy si yoksi loi to se tai ko na khaner si ko video na tabida comedy yok se haraga di noi phawam da ka tai aduga writer samgat padar ka tai nang comedian khakna yaradra ba without writer director di direction gi potu di tonga le ba comedy di khara writing script thola hanba ma darkar tai ba not only me ai gi wari natte ba nongning ba joke ama thola kanda joke ama matamam da tormi se akoi gi jaspan bedi na ulta to manupas ne tormi ba comedy se kai no da matek gi comedy ne akoi manipur da su si yaw dia roi to ko ne okay ai site gi sum thamjaning ba dai dai hoi ge comedy hai je loi tong nei tong su hoi yamar hai bi si da adu information ama mayam da bit mai pangan ba ya ba nataga mayam do hal ta da ba do aina mayam yam nu mut nu ai da ba presentation style ma da part da ha pa pi ba adu script writer ngi ma thau ni ha ba ni mayam ta bi ya pa je da hai di part sa da ga di phana haw ba sareng do hoi ma sin jak tha ba gi te ko tu da ha pa pi tar di phana haw ba sareng or mayam chani wai da aduga comedian hai be je kaino ha de ko je involve higher CRA adu ko hard work adu apuna respect to musangi maramdi mi ne te tawbang man te da mi na respect e kai de to sports person ding da ko na respect to kai no ko moina fully performance to ko na ngam te da same chapan na comedian sing na
ꯃꯤꯒꯤ ꯇꯨꯞꯊꯔꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯃꯤ ꯑꯃ ꯅꯣꯛꯍꯟꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯃꯦꯗꯤꯀꯦꯁꯟ ꯂꯩꯇꯦ ꯑꯗꯨꯒ ꯇꯦꯕ꯭ꯂꯦꯠ ꯂꯩꯇꯦ ꯅꯣꯛꯅꯕꯒꯤ ꯒꯨꯂꯤ ꯑꯃ ꯆꯥꯔ ꯅꯣꯛꯄ ꯌꯥꯕꯒꯤ ꯒꯨꯂꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯂꯤ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯅꯤ ꯑꯗꯨꯒ ꯂꯣꯟ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯃꯦꯗꯤꯒꯤ ꯃꯥꯒꯤ ꯆꯥꯎꯕ ꯁꯥꯏꯖꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯔꯦꯁꯄꯦꯛ ꯇꯧꯕ ꯄꯤꯕꯒꯤ ꯑꯗꯨꯒ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯁꯤ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯕ ꯂꯥꯏꯐꯀꯤ ꯐꯦꯃꯤꯂꯤꯁꯤꯗ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥ ꯕꯤꯖꯤꯠꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯝꯕ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯋꯥꯛꯁꯣꯞ ꯌꯥꯎꯖꯍꯧꯕ ꯃꯇꯝꯗ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯊꯥꯡ ꯍꯩꯇꯕ ꯌꯥꯔꯣꯏ ꯊꯥꯡ ꯇꯥ ꯂꯣꯏ ꯇꯝꯕꯤꯕ ꯑꯣꯖꯥ ꯕꯤꯖꯤꯠ ꯑꯣꯖꯥ ꯕꯤꯖꯤꯠꯀ ꯊꯦꯡꯅꯍꯧꯕ ꯑꯥꯔꯇꯤꯁ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯈꯩꯁꯨ ꯖꯨꯅꯤꯌꯔ ꯑꯥꯔꯇꯤꯁꯈꯩꯁꯨ ꯑꯗꯨ ꯃꯁꯤ ꯏꯁꯥꯁꯤꯅ ꯑꯩꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯁꯥꯁꯤ ꯅꯣꯏꯈꯠꯇ꯭ꯔꯤꯉꯩ ꯑꯗꯨꯒ ꯏꯁꯥꯁꯤꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦꯕ ꯏꯁꯥ ꯅꯥꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯛꯇ ꯀꯥꯟꯗ ꯍꯥꯏꯕ ꯂꯥꯏꯐ ꯐꯦꯃꯤꯂꯤꯁꯤ ꯆꯪꯉꯛꯑꯀꯥꯟꯗ ꯑꯣꯖꯥ ꯕꯤꯖꯤꯠꯅ ꯍꯥꯏꯔꯝꯕꯗꯣ ꯃꯁꯤ ꯆꯨꯝꯃꯤꯗꯀꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯉꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧ ꯑꯩ ꯔꯤꯌꯦꯂꯥꯏꯁ ꯇꯧ ꯅꯠꯇꯦ ꯅꯪ ꯅꯥꯔꯛꯄꯒꯤ ꯃꯦꯟ ꯐꯦꯛꯇꯔꯗꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯝ ꯀꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯅꯦꯕ ꯃꯦꯟꯇꯦꯜ ꯑꯩꯈꯣꯏ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯕꯁꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯏड ꯏꯐꯦꯛ ꯂꯣꯏ ꯂꯥꯛꯏꯗꯅ ꯑꯗꯨꯗ ꯑꯃꯨꯛ ꯏꯌꯥꯝꯕꯒꯤ ꯃꯔꯛ ꯊꯥꯖꯕꯗꯤ ꯅꯠꯇꯕ ꯍꯥꯏꯔꯛꯑꯣ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯗꯒꯤ ꯅꯥꯔꯛꯏꯅꯤ ꯍꯥꯏꯁꯤꯗꯤ 100% ꯆꯨꯝꯃꯦꯕ ꯇꯧꯕꯇꯕꯨ ꯃꯗꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕꯁꯦ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇꯦ ꯑꯗꯨ ꯁꯦꯝꯗꯣꯛꯀꯦ ꯈꯟꯅ ꯑꯗꯨꯝ ꯁꯤꯅꯈꯤꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎꯗ ꯃꯥꯅꯦ ꯁꯤꯕꯁꯤ ꯌꯥꯝ ꯂꯥꯏꯗ ꯑꯗꯨꯝ ꯁꯣꯔ ꯍꯣꯜꯂꯛꯇ꯭ꯔꯀꯥꯟ ꯁꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯣꯏꯗꯣꯏꯅꯦꯕ ꯁꯣꯔ ꯍꯣꯜꯂꯤꯉꯩꯗꯤ ꯍꯤꯡꯉꯦ ꯂꯩꯕꯅꯤꯅ ꯍꯤꯡꯅ ꯁꯤꯔꯤꯕꯗꯨꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕꯅꯦꯕ ꯑꯩꯒꯤ ꯈꯣꯡ ꯅꯥꯔꯤꯕ ꯈꯨꯠ ꯅꯥꯔꯤꯕ ꯕꯠ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗꯤ ꯀꯅꯥꯅꯅꯣꯕ ꯌꯦꯡꯗꯣꯏꯁꯦ ꯐꯖꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯑꯩ ꯈꯣꯡ ꯅꯥꯔꯛꯏꯁꯦ ꯈꯣꯡꯁꯦ ꯃꯊꯧ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯈꯣꯡꯁꯦ ꯁꯤꯔꯕꯅꯤ ꯑꯗꯨ ꯈꯣꯡꯗꯣ ꯌꯦꯡꯊꯣꯛꯄꯤꯗꯦ ꯍꯥꯏꯕꯅꯤꯗ ꯍꯤꯡꯅ ꯁꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯇꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯗꯥꯏꯂꯣꯛꯇ ꯀꯔꯦꯝꯅ ꯃꯌꯥꯝ ꯃꯥꯟꯕꯅꯦ ꯕꯠ ꯑꯩꯗꯤ ꯁꯇꯔꯤꯀꯦꯜ ꯇꯥꯝꯁꯦ ꯍꯩꯅꯈꯤꯕꯩꯅꯦꯕꯀꯣ ꯁꯨꯝ ꯂꯛꯅꯔꯒ ꯍꯥꯏꯕꯁꯦ ꯑꯗꯨꯗꯁꯨ ꯀꯣꯃꯦꯗꯤꯁꯨ ꯈꯔ ꯇꯧꯕ ꯉꯝꯈ꯭ꯔꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯍꯤꯡꯅ ꯁꯤꯗꯧ ꯁꯔꯨꯛ ꯄꯨꯔꯥ ꯁꯤꯗꯣꯛꯀꯦꯒ ꯁꯤꯗꯣꯛꯈ꯭ꯔꯣ ꯍꯤꯡꯗꯣꯏꯔꯒꯅ ꯍꯤꯡꯕ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯃꯤ ꯑꯣꯠꯄꯤꯔꯅꯨ ꯀꯔꯅꯖꯤꯠꯀꯁꯦ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣ ꯀꯔꯅꯖꯤꯠꯅ ꯒꯨꯍꯥꯇꯤ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯒꯤ ꯁꯨꯔꯁꯦ ꯑꯩꯅ ꯀꯧꯕꯗꯒꯤ ꯁꯨꯔꯅ ꯂꯥꯛꯄꯤꯔꯒ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯀꯔꯤꯝ ꯌꯥꯎꯖꯗꯕ ꯆꯦꯟꯅꯖ ꯑꯩꯁꯦ ꯁꯥꯟꯅꯁꯤꯕ ꯃꯔꯛꯇ ꯄ꯭ꯔꯥꯖꯤꯠ ꯐꯪꯉꯦꯅ ꯍꯧꯖꯤꯛ ꯍꯥꯔꯕꯔ ꯂꯥꯏꯐꯇ ꯖꯔ ꯆꯤꯡꯁꯤꯟꯕꯤꯔꯣ ꯑꯗꯣ ꯁꯤꯒꯤ ꯁꯟꯁꯤꯗꯤ ꯑꯐꯕ ꯁꯟꯅꯤꯀꯣ ꯐꯠꯇꯕ ꯁꯟ ꯂꯣꯝꯗ ꯄꯨꯕꯤꯈꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗ ꯁꯤ ꯂꯥꯏꯐꯇꯤ ꯅꯠꯇꯕꯅꯤꯅ ꯍꯣꯔꯦꯟ ꯁꯦꯝꯕ ꯌꯥꯔꯅꯤ ꯑꯗ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯌꯥꯝ ꯄꯣꯏꯟ ꯑꯃ ꯅꯤꯡꯁꯤꯡꯉꯝꯕꯅꯦ ꯀꯥꯎꯈꯤ ꯋꯥꯅꯤ ꯀꯣꯃꯦꯗꯤꯁꯦ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟꯁꯅ ꯈꯪꯗꯣꯏꯁꯦ ꯍꯥꯔꯕꯔ ꯂꯥꯏꯐ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯣꯃꯦꯗꯤ ꯐꯖꯅ ꯈꯪ ꯂꯩꯔꯝꯕꯁꯦ ꯃꯤꯟꯁ ꯋꯥꯛꯁꯣꯞ ꯑꯣꯏꯅ ꯅꯠꯇꯦ ꯑꯗꯨ ꯃꯣꯏꯒꯤ ꯆꯦꯞꯇꯔ ꯑꯃ ꯑꯣꯏꯅ ꯌꯥꯎ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯁꯨꯔꯅ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯑꯒ ꯏꯁꯃꯥꯏꯜ ꯇꯧꯔꯒ ꯈꯨꯕꯥꯛ ꯈꯣꯟꯕꯗꯨꯗꯁꯨ ꯅꯣꯛꯄ ꯌꯥꯎꯏ ꯀꯣ ꯑꯗꯩ ꯑꯣꯜꯋꯦꯁ ꯃꯥ ꯅꯣꯛꯑꯣ ꯍꯥꯏ ꯑꯩ ꯉꯔꯥꯡ ꯁꯥꯎꯅ ꯅꯝꯁꯤꯟꯕꯅꯦ ꯄꯣꯁꯇꯔꯗꯣ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦ ꯑꯁꯦꯡꯕꯩꯗꯤ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦꯕ ꯅꯣꯛꯀꯗꯧꯅꯦ ꯈꯪꯅ ꯑꯩꯅ ꯊꯑꯣꯏ ꯁꯨꯒꯠꯂꯒ ꯇꯧꯔꯤꯅꯦꯕ ꯁꯨꯔꯅ ꯅꯝꯐꯨ ꯇꯧꯕꯤꯕꯒꯤ ꯁꯥꯎꯔꯤꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯥꯒꯠꯅꯕꯁꯦ ꯑꯣꯏ ꯇꯧꯁꯦꯕ ꯑꯗꯨꯒꯤ ꯅꯦꯒꯦꯇꯤቭ ꯀꯃꯥꯏꯅ ꯀꯝꯕꯦꯛ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ